Guwahati Manipur Lenga Wari Sanakiba du Karigumba Makal Amatagi Warif Loba Natraga Yanakiba Wafam Lake KJC. Chief Minister Yumnam Khemchan Guwahati da Unaraga Wari Sanakiba du Karigumba Makal Amatagi Warif Loba Natraga Yanakiba Wafam Amata Late Haina Kuki Jo Council KJC gi Maike Digi Fongdurakli Hiramasigi Matang da KJC gi Information and Publicity na Thadorok Pacherol Amanahai Ngarang Ihan Hanba Oina Manipur Lenga ki Chief Minister Y Khemchan Luching Duna KJC gi Luching Basinga Guwahati da Wari Sanaki Numit Pung Taret Tagi Haukiba Wari Sanaba Ado Pung Amaga Minifu Mangarom Chathaki Chahi Faraglaba Mite Amasung Kuki Jo Anigi Marakta Thokliba Irang Asida Ihan Hanba Oina Lenga ka Wari Sanakiba Adu Singthaningai Oina Khongthang Amani Ngarangi mifam aduda KJC gi Maike Digi Chief Minister Y Khemchan da Tongan Tongan ba wafam kaya pukhatki maru oina Kuki amasung tangkhulani gi marakta thokliba irang asi lakshinnaba amadi irang asigi wahan thokleiba amadi tung koina chatnagadaba warusin ama puraknaba amasung victim singda chumba wile fanganabagi matangda Chief Minister da taksinki wafam sing adu Chief Minister na pukning changna tabi bagal loina lumna lawki amaramda mite amasung Kuki anigi marakta thokliba irang asigi political gi oiba warusin ama puraktriba fawba buffer zone ningthina ngak senabagi maru oiba wafam su Chief Minister da khanganki loina hojik chathariba Sogi Wari Sanaba si Kumang Chauksinduna Chapchaba Warusin ama Puraktuna region asina tungkoina Chanagadaba Tangdu Laitaba Purakna Bagi Matangdasu Sandongna Thamki Wafam Sing adu taraba matungda Chief Minister na Manipur da Mausagi Tangdu Laitaba Hanjilakna Bagi Matangda Lenga asina Paikhaliba Thabak Thoram Kayagi Matangda Marik Chumna Thamki Loinana Hojiki Luraba Tanfam asida KJC na Achawa Khongthang ama thangduna maru oiba thaudang ama laurakpa asigidamak Mangna Thagatpa Fongdoki Pumnamak Sing asi oiduna su ngarangi Wari Sanaba duda karigumba makal amatagi waref natraga yanaba purakpadi laikide haina KJC ki cherol asina makhatari TKS na su makhata na chatna handana badabi tawri Ukhrul district ki tongan ba khul singda Kuki Millitantsinga amasung Thakhre Naga khulngakpa volunteer singa atat akham leitana haukiba numit kharani asida nongmai kamnabagi thodok sing thokpa maramna community ani asigi khunja singda aki akhang Pokhan bata natana community ani ki marakta tension wangna leiri hari yamna kiningai oiba thodok amada haukiba irai numita Ukhrul district ki sina kaitel khulmanakta khulasi dagi mama macha lausuduna leiringaida Kulai Matik Chana Paiba Kuki Millitantsinga atamna nongmai kapsinduna attack Thakhre hari Kuki Millitantsinga Chathakiba attack aduda mama macha anina logi lori nakalda pakthaduna lotpagi video footage sing hojik social media da kanna viral oiba thengnari amasung attack aduda asok apandi yaukide hari Kuki Millitantsinga mafam aduda nongmai kapa loikraba matung sina kaithel khulgi khunja sing mama macha anibu rescue tawnaba thorakpa matamda lambi da thangnan leiba Leftland Kuki khulgi nupi singna khulgi Akoibada thibu humagi thabak sing chathabada pokhaidriba army Great Mortar ama phangbangam hari hariba mortar makhal asi lanfam singda paramilitary natraga army singna sijinnaba 51 MA illuminating mortar round illumination flare ni hari posak asi legally natraga practically civilian singna sijinnaba thingba thamliba mortar amani hari Sina Kaithel village authority gi matung ina khulai paiba Kuki Millitantsinga Sina Kaithel Thakhre Naga khulgi akoibada haukiba sagolsen numitagi hogduna ayuk nungthel naidana nongmai kaptuna khunja singda attack chathaduna laklei amaromda khulngakpa volunteer singna su makhoigi leijaba single natraga double barrel sing nongmai paiduna Kuki Millitantsinga nongmai kapnabagi thodok sing leptana thokli hauji Kuki Millitantsinga Thakhre Naga taba khul singda jangsilaktuna tatana nongmai kaptuna khunja sing attack tawriba sida mari leinaba security amasung administration na karisho haiba ngamdana leiriba sida nungnangba fongdokladuna Thakhre Naga village Di Thakhre Naga Long Working Committee amasung Thakhre Katam Now Saklon TKS singna suspension of operation sugi manungda yauriba Kuki Millitantsinga sugi ground rules sing thugaiduna phongna khulai paiduna na Naga khul singda attack chathariba si yenglaga su agreement asi pura makhata na chana halaganu haina dabi tawrakli CM na nauna semgalagliba ISBT gi fibam yengsenkre Manipur gi chingi mafam singda lairiba khulai paiba sing takthoknabagi damang operation chathanaba sem sari CM Manipur Lenga ki oinadi buffer zone haiba ama leiti adubu thokiba irang aduna maram oiraga kangluf anigi marakta thajanadaba ama leiriba asina maram oiraga sensitive oiba mafam singdi adumak leiri chingi mafam singda leiriba khulai paiba sing takthoknabagi damak operation chathanaba sem sari Bharat ki Prime Minister Narendra Modi na parliament Manipur gi apunbagi saktam kaihaloi haina kayarak thajaba pikhrabanina hiramadugi matangdadi thawoina nainaningai oidre haina Chief Minister Yumnam Khemchana fongdokre
Wafam asing ngarang Guwahati da Kuki Jo Council gi miyutsinga unaduna wari sanaruraba matung ngasi Imphal da hek halakpaga Governor Ajoy Kumar Balagi pautak matung inna Khumal Lampakta lairiba ISBT gi phibam yengsinbagi khongchatta Chief Minister Y Khemcha na haikibani mangna makha tana haikibada kumja 2023 gi May 3 dagi lamdam asida thokliba kanglufki irangna maram oiduna chahi ahum rom Kuki Jo Council gi miyutsinga unaba yadana leirkhiba adu ngarang Guwahati da unaduna wari sanare Manipur da thokiba irang aduna maram oiduna ching amadi tampaki IDP singna masa gi mayumda hanjil hanba haibasi lenga ki apambani adubu kangluf anigi marakta leinaramba thajanadaba sing hana thajanaba amadi yanaba purakpa mathau tai IDP singi apambagi matung ina makhoi masa gi mayumda hanjillabasu pamdaba thodok sing tholaktanaba makhoibu security na kayam koina ngak senduna leigani maram aduna kangluf anigi marakta thokiba irang adu kaukthoknaduna ching amadi tamgi IDP sing masa gi mayumda hanjil hannaba yanaba changsilakpa khongthanggi saruk ama oina ngarang KJC gi mihut singa ahanba oina wari sanaba hobani irangna maram oiduna haukiba chahi ahum rom asida wari sanasi yadan leirakhiba KJC na wari sanaba yarakhiba si afaba khongthang amani haiki CM na hai haukiba matamda nungaina daba kaya adu kaukthokna duna lamdam asida mahusagum ingtapa puraknaba honabada ngakpiba amadi kaukthoknaba changi hojik chingi area da leriba khulai paiba sing takthoknaba thabak paikhatpa hore haiki Ukhrul district ta nongmai kapnabagi thodok amadi Imphal Ukhrul lambi chatpada nungnangba fawbagi matangda paumi singna hangba wahangi paukhumda Chief Minister Yumnam Khemcha na hai mi fami pun amadi misi mina kaya yaukiba nungaitaba thodok leikibana khara sensitive oirabasu Imphal Ukhrul road hangdokre chingi mafam khara da khulai paiba sing leibagi wafam asi security briefing tawkre Operation taunaba sem sari haiki Chief Minister na Churachandpur da chalaga wari sanabada kari akaiba leibagi haina paumi singna hangba wahangda CM na paukhum pikibadi Mahangna Jiribam da chatpada maitei amadi margi miyoi sing unaramki mahang makhata na Kuki amadi paiti furuf ki miyamsu unagani adubu thabak khudingma khudakta pangthokpa yadabana matam khara changani haiki ngasigi nauna sengbat sagaliba ISBT gi phibam yengsin khongchat aduda wangkhai kendragi MLA Thangjam Arun Kumar Additional Chief Secretary Anurag Baspai PWD gi Chief Engineer CS Bishwa Chandra amadi Transport Director KH Dainasu sarugya khibaga loinana Manipur gi Governor Ajoy Kumar Balagi pautak matung inna ISBT gi phibam asi CM na hagthengna na yengsinbaga loinana sijinaba yaba maungda thammanningbagi apamba phongdorakpadagi ngasi ISBT gi phibam hagthengna na yengsinbagi khongthang asi lokhalakpani athuba matamgi manungda matamga chunaba maungda ISBT asi semjinaba thorang lokhalagani haina su CM na phongdokhi State sida drug lalunba singi mathakta chapchaba action lokhanaba Union Home Minister gi directive thagali arambai Union Home Minister Amit Shah gi maikai digi state asida lairiba drug carbar chawna tawriba singi mathakta kanba action lokhanaba handak nauna Directive pirakhiba adugi damakta Arambai Tengol gi maikai dagi thagatpa phongdokli hairi Arambai Tengol GSQ gi control room operator khaba mangana thadurakiba cherol amana haribana state asida maru oina Manipur gi chingi mafam singda paksana popi thaba asina national security da chawna signaba ama pirakli asigumba illegal activity kaya asina Manipur khakta natana laiba asigi northeast region amasung India pumbada lairiba naha million kaya amada chaitheng piribani Asigumba ain kaina drug ki karwardagi fanglakpa senpham sing asina aina yadaba amasung hingsa gi thawong kayada sijinaduna state asida amasung masigi wangmada santi amasung tangdu leitaba phibam da chawna kiba piribani state asida illegal immigrants singna paksana popi pambi thaba amasung drug ka mari leinaba thawong sing paksana chathariba sida Arambai Tengol na hakchina lawi maram aduna drug ka mari leinaba issue sing asida thubagi oina amasung karigumba phibam amatada yasinaba tawduna khudaktagi khud thingjinpham thoi Loina lamdam asigi ain kaina changsilakliba illegal immigrant khandok khinaba NRC tawba yauna akanba section tharangsing paikhanaba Union Home Minister appeal tawri asigumba akanba tharangsing asina state asida santi tangdu leitaba amasung nungsi chanaba purakani loinana lamdam asida leiminariba community singi marakta hanagumna nungsi chanaba purakpa ngamgani hairi panba yabadi Union Home Minister Amit Shah na state asidagi PR Shasan Lauthokuna popular government laklaba matungda ihan hanba oina hokiba March kunda security review meeting pangthokibani virtual gi khuthangda Chief Minister Governor senior officer amadi Manipur Police ki DGP yauna pangthokiba mifam aduda Manipur government gi maikai digi state asida drug lalon bagi thawong sing asi mapung fana laksin baga mari leinana detail report ama submit tawkhibani mifam aduna Union Home Minister Amit Shah gi maikai digi Manipur da drug carbar chawna tawriba sing dagi mapung fana laksin naba amasung
Kanglufki irangna mapung oiraga lanjena duna leiriba IDP sing athubada makhoi makhoigi hanagi mayum singda khunda leita hannabagi thabak sing paikhanaba akanba wafam sing thamlakhibani makata na mifam aduda Ukhrul district ta Kuki amasung Tangkul Furuf anigi marakta nauna ungkhatnariba sigi matangdasu khana nainakhibani hairi Ukhrul amasung Kangpokpi district ki tongan ba mafamda nongmai kapnabada miyoi ani soklei ngarang Ukhrul amasung Kangpokpi district ki tongan ba mafam singda nongmai kapnabagi thodokta micham ani soklei haina ihang bungpi working committee amasung Kuki CSO working committees na thokpa cherol singna palakli cherol sing aduna hai Tangkul kulai paiba sing oiramgani haina jingnaba singna ngarang ayu anganbada sangkai khulda nongmai kapsilaki tungda Lieutenant Tingpibung Rota nongmai kapagi thodok thoki ngarang ayu pung 4:30 tabada tingbung amasung Lieutenant anigi marakta chatpa auto rickshaw amada sinakai thei romdagi automatic rifle sizinaduna nongmai kapsilaki maduna maram oiraga gari adu accident thoki thodo aduda nupi ama yauna miyoi ani asopa nangki soklaba nupi adugi khwangda nongmai maruna panbagi dakfam leiramki amadi mahak aruba fibamda leiri thogdo adugi mamang ngasi ayuk pung 5:15 tabada sakhangdaba singna sangkai khulda nongmai maru 3 kapsilakpadagi kunjasing mipainaki thogdo aduda asopa natraga misi minadi yaukide haibri thawong sing asi yamna laibak thibani sinakai theida Lairiba Marisuba Maha Regiment na thawong asigi mayokta action amata lokhatana leiki hiram asigi matangda mari leinaba authority na lokhatpham thokba action sing lokhatpiu haina su taksilakhi hairi Haujiki fibam sida moreda IDP singna hanjillaga security force na ngaklagi hingba yaragadra khemchan Kanglufki irang na maram oiraga lanjen na raktuna lairiba IDP sing hanjinaba sarkargi maikaidagi honari tawbatabu ungkhatnariba Kanglufanigi marakta Thajanadaba si hana thajanaba fibam amada lakhanaba honaba mathau tai Lairiba fibam asida morigi IDP sing makhoigi mayum maikai singda hanjinbada security ngaklaga hingba yaragadra haina chief minister Wai Khemchana ngasi khumalampakta leiba ISBT gi hojik oiriba fibam hakthengna na chatkiba khongchat amaga mari leinana phongdokre mangna makha tana haikibada ISBT asi matam sangna function tawdana lakhibana masigi lambi asi amasung drainage sing asi mawong tana semjin sajinba mathau tai PR sarkar leiringai matam governor gi miyeng makhada ISBT asi function tawbadi horamde adubu leiriba fibam asi matam ga chunaba mawongda semjin sajinduna taru tanana thamba mathau tai masigi mathau taba lambi amasung drainage sing asi ningthina semjinduna taru tanana thamnaba PWD da estimate semlaga thagalaknaba khangankre state asida hojik leiriba IDP sing issue sing asigi matangda palladuna chief minister Wai Khemchana makhata na haikibada Ungkhatnariba nakal anina amana amabu thajanaba laklaba khaktada IDP singsu hanagumna mayumakaida hanjillaga leiba yagani hojik leiriba fibam asida makhoisu imfalda lakningde maram aduna ikhoi maselgi marakta leinariba kaya adu kaukthongnaba amasung ngaknaduna santigi fibam hanjilhanba amasung thajanaba ama puraknaba honaba changi nungsinadabagi lambi ama leiriba asi kokhanba mathau tai sarkargi maikaidagi buffer zone haibase recognize tawde changthok changsin tawba yanadabana madubu check tawba amasung ngaksingi mathau tabana sensitive zone ama oina leibadi lei hairaduna lamdam asida santi purakna bai khoi puna honamina se haiki PM na Guwahati da chatlaga Kuki Jo Council gi build singa wari shana ba haibasi miyam gi ikai khumna ba manghanbani ko komi lamdam sida tangdu leita ba hanjilakna ba wari shana bagi khongthang ama lakholakli ba si taramna oi adubu leiba asigi chief minister masa Manipur gi wangmada chatlaga luf amaga wari shanariba asidi yaba ngamloi haina ko komi gi maikai digi phongdorakli Hiramasiga mari lainana lamphel patta leiba ko komi gi office ta lub asigi thongmi sing yauna ngarang pangthokiba paugi mifam amada lub asigi convener YK Divren hai kumja 2023 gi me ahum dagi hawrakiba irang asina maram oiraga lamdam asida khaibung tanabagi mawong amada leiriba asi mausagi phibam da hanjilakna ba lub asina angamba thakta honna duna lakli Asigumba tanja asida iramdam asigi ikai khumnaba mangadaba mawong amada kanagumba amaga hekta wari saba haibasidi maram chadaba amani haina lup asina lawi lamdam asida tangdu leita ba hanjilaknaba wari sanabagi khongthang ama lakholakliba asi kokomina taramna oi adubu lamdam asigi ikai khumnaba mangadaba thausil thaurang singgi mayoktadi leigani chief minister masa Guwahati da chatlaga Kuki Jo Council gi miyut singa wari sanaba haibasi Manipur miyamgi ikai khumnaba manghanbagi thawong amani Manipur manungda wari sanabagi mahut iramdam asigi wangmada chatlaga wari sanabagi thabak paikhalakliba asi lup asina yaba ngamloi asiguma thawong asi amu hana thohandanaba honnagadabani amaramda Manipur gi wangmada chief minister masa chatlaga wari sanariba asi tungda lamdamnaba ama oihounabagi machak amani lamdam asigi apunbagi interest ki wangmada akaknaba kanglu furuf amagi interest ta lengangna thabak paikhalakpagi fibam laklabadi madu yaba ngamloi madugi mahut kanglu furuf pumnamakta manaba mieng yengduna tasin khomjinaba lengangna honnagadabani ngasi lamdam asida loishinba naiduna leiriba wathok sing matam chana loishinduna matam asida
ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯅꯤꯠ 45ꯔꯣꯝ ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯝꯊꯍꯟꯅꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯅꯕ ꯄꯨꯈꯠꯈꯤ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯗ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯅ ꯇꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒ ꯂꯣꯟꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯨꯟꯅ ꯆꯠꯊꯔꯤꯕ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯥꯁꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯗꯤꯁꯀꯁꯟ ꯆꯠꯊꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯜꯂꯛꯂꯒ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯎꯪꯈꯠꯅꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯑꯗꯨꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯖꯒꯥ ꯈꯔꯗ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯎꯪꯈꯠꯅꯕ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯨꯝꯅ ꯊꯥꯖꯅꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯊꯥꯖꯅꯕ ꯑꯗꯨ ꯂꯩꯔꯕ ꯈꯛꯇꯗ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯉꯥꯏꯐꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯍꯣꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯔꯀꯥꯔꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯁꯤ ꯑꯐꯕ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯅꯤ꯫ ꯐꯣꯔꯒꯤꯚ ꯑꯦꯟꯗ ꯐꯣꯔꯒꯦꯠ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯨꯝꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯅꯕ ꯑꯗꯨ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯗꯤꯃꯥꯟꯗ ꯅꯠꯇ꯭ꯔꯒ ꯀꯃꯤꯠꯃꯦꯟꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ IDPꯁꯤꯡ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥꯐꯝꯗ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁꯅ ꯍꯪꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯩꯗꯧꯉꯩꯗ ꯀꯥꯏꯍꯜꯂꯣꯏ, ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯀꯥꯏꯍꯟꯗꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ ꯍꯥꯏꯈꯤ꯫ ꯕꯐꯔ ꯖꯣꯟꯒꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯣꯟ ꯑꯃꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦꯟꯁꯤꯇꯤꯚ ꯖꯣꯟ ꯑꯁꯤꯗ ꯆꯦꯀꯤꯡꯒꯤꯗꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯑꯃꯒ ꯍꯨꯟꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯂꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯧꯗꯨꯅ ꯍꯣꯠꯅꯕ ꯆꯪꯏ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯍꯥꯏꯔꯤ ꯍꯥꯏꯅ ꯐꯣꯀꯁ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ अरोइबदा याम मरुइबा अपडेट खरा थमजगे असम मिलिटेंट्सिंग अटैक पुलिस पर्सनल मरी अशोक kapnakhre तिनसुकिया की गंगुप एरिया यूनाइटेड लिबरेशन फ्रंट ऑफ असम इंडिपेंडेंट की मिलिटेंट्सिंग अटैक सथरपद पुलिस पर्सनल मरी अशोक kapnakhre पुलिस कमांडो की कैम्प अमद मिलिटेंट्सिंग RPG मरी कपसिलपग लोइनना अफब मखल की नोंमै सिजनदुना कनमोंग अटैक सथरकी थौदोक अदुदा पुलिस पर्सनल मरी फिबम थीना सोखी सोखलब पर्सनल सिंग अदु मनाक नकप हॉस्पिटल पुखतुना लैकनरी सिक्योरिटी फोर्स ना थौदोक थोकलिबा मफम अदु क्वेश्चनदुना थंबगा लोइनना अटैकर सिंगी फानबा थीबगुंबगी थबक सथबा होख्रे मसागी सही निफुगा मंगा सुरबा पारेस बरुस्वाना लुसिंगबा अल्फा आइन हौकिबा सही निफु रोम असमगी मफम कयादम मखल मखा कयागी अटैक सथदुना लागली अमरोमदा एनएनसन आईएमना अरुणाचल प्रदेश ता अटैक सथनबा होनरपदा सिक्योरिटी फोर्स सिंगना माई पाखन खिद्रे लोइनना खुलाई कया मरोम फागत पंगमख्रे हाइरी।